ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯇꯥꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ-ꯏꯅꯥꯎ ꯏꯆꯦ-ꯏꯆꯜ-ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯃꯔꯨꯞꯁꯤꯡ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯌꯦꯡꯕꯤꯔꯤꯕ ꯑꯗꯣꯝ ꯐꯠꯇꯕꯗꯒꯤ ꯑꯅꯥ ꯑꯌꯦꯛꯇꯒꯤ ꯑꯃꯝꯕꯒꯤ ꯄꯥꯡꯒꯜꯗꯒꯤ ꯍꯩꯀꯥꯞ ꯌꯩꯀꯥꯞꯀꯤ ꯄꯥꯡꯒꯜꯗꯒꯤ ꯖꯥꯗꯨ ꯃꯟꯇꯔ ꯀꯥꯂꯥ ꯖꯥꯗꯨ ꯕ꯭ꯂꯦꯛ ꯃꯦꯖꯤꯛꯀꯤ ꯄꯥꯡꯒꯜꯗꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯀꯟꯕꯤꯈ꯭ꯔꯕ ꯁꯤꯗꯨꯅ ꯐꯨꯝꯗꯨꯅ ꯍꯤꯡꯒꯠꯈ꯭ꯔꯕ ꯑꯗꯣꯝꯒꯤ ꯄꯥꯞ ꯀꯣꯛꯄꯤꯈ꯭ꯔꯕ ꯃꯄꯨꯅ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯑꯗꯣꯝꯗ ꯂꯩꯔꯝꯕ ꯂꯥꯛꯀꯗꯕ ꯑꯣꯏꯔꯒꯁꯨ ꯇꯥꯟꯊꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯑꯗꯣꯝ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯑꯣꯏꯕꯤꯌꯨ ꯃꯌꯥꯝ ꯊꯃꯣꯏꯗꯒꯤ ꯄ꯭ꯔꯦꯌꯔ ꯇꯧꯖꯕꯅꯤ ꯑꯗꯣꯝ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯕꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯕꯨ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯃꯌꯥꯝ ꯑꯗꯣꯝꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯣꯝꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯈꯪꯗꯕ ꯌꯥꯗꯕ ꯁꯥꯎꯕ ꯑꯣꯏꯇꯥꯔꯒꯁꯨ ꯊꯤꯅ ꯉꯥꯡꯕ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯣꯝꯕꯨ ꯅꯨꯡꯁꯤꯇ ꯍꯥꯏꯕꯤꯕ ꯏꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯏꯆꯥꯅꯨꯄꯤ ꯅꯪꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯁꯤꯈꯤꯕ ꯅꯪꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯍꯤꯡꯒꯠꯈꯤꯕ ꯊꯥꯖ ꯊꯥꯖꯧ ꯍꯥꯏꯅ ꯍꯥꯏꯕꯤꯕ ꯑꯩꯅ ꯅꯪꯕꯨ ꯂꯣꯝꯕ ꯅꯥꯏꯗꯕ ꯁꯔꯒ ꯄꯤꯕꯤꯒꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯂꯦꯟꯗ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯃꯁꯨꯡ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯍꯟꯗꯛꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯏꯆꯦ ꯑꯃꯅ ꯐꯣꯟ ꯇꯧꯕꯤꯔꯛꯄꯅꯤ ꯃꯗꯨꯗ ꯏꯆꯦ ꯑꯗꯨꯅ ꯃꯥꯒꯤ ꯃꯧꯄꯥꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯌꯨꯝꯂꯥꯏꯒꯤ ꯃꯌꯥꯝ ꯌꯨꯝꯂꯥꯏꯒꯤ ꯃꯄꯥꯗ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯃꯑꯣꯡꯗ ꯂꯩꯄꯥꯛꯅ ꯁꯦꯝꯃꯒ ꯐꯤ ꯑꯉꯥꯡꯕꯅ ꯌꯦꯠꯁꯜꯂꯒ ꯂꯥꯗ ꯊꯝꯃꯝꯕ ꯍꯥꯏꯕꯗꯤ ꯍꯩꯀꯥꯞ ꯖꯩꯀꯥꯞ ꯇꯧꯔꯝꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥ ꯑꯃꯇꯪ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯅꯨꯄꯥꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯃꯨꯡꯗꯁꯨ ꯑꯁꯨꯃꯥꯏꯅ ꯃꯇꯝ ꯑꯃꯗ ꯇꯧꯔꯝꯈꯤ ꯑꯃꯁꯨꯡ ꯌꯨꯝꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯗꯅ ꯀꯥꯏꯗꯅ ꯅꯨꯄꯥꯒꯤ ꯃꯊꯛꯇꯁꯨ ꯑꯃꯇꯪ ꯑꯁꯨꯃꯥꯏꯅ ꯇꯧꯔꯛꯏꯁꯦ ꯑꯃꯇꯪ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯃꯁꯨꯡ ꯑꯩꯅ ꯏꯁꯣꯔꯗ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯛꯄ ꯌꯥꯎꯏ ꯑꯣꯖꯥ ꯍꯩꯀꯥꯞ ꯖꯩꯀꯥꯞꯀꯤ ꯃꯇꯥꯡꯗ ꯁꯨꯃꯥꯏꯅ ꯊꯕꯛ ꯇꯧꯁꯜꯂꯛꯀꯗ꯭ꯔꯥ ꯇꯧꯁꯜꯂꯛꯏ ꯍꯥꯏꯅꯁꯨ ꯇꯥꯏ ꯑꯃꯨꯛꯇꯪ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯥꯏꯅ ꯈꯟꯕꯤꯀꯣ ꯑꯗꯣꯝ ꯀꯔꯤꯒꯨꯝꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯩꯀꯥꯞ ꯖꯩꯀꯥꯞꯀꯤ ꯄꯥꯡꯒꯜ ꯑꯗꯣꯝꯗ ꯆꯪꯉꯣꯏ ꯑꯗꯣꯝꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯃꯇꯝꯗ ꯊꯋꯥꯏ ꯑꯁꯦꯡꯕ ꯄꯕꯤꯇ꯭ꯔ ꯑꯥꯠꯃꯥꯅ ꯑꯗꯣꯝꯒꯤ ꯅꯨꯡꯗ ꯂꯩ ꯑꯗꯣꯝꯒꯤ ꯅꯨꯡꯗ ꯂꯩꯕꯒꯤ ꯃꯔꯝꯅ ꯑꯗꯣꯝꯁꯦ ꯏꯁꯣꯔꯅ ꯌꯦꯡꯕꯤꯔꯛꯄ ꯃꯇꯝꯗ ꯑꯗꯣꯝꯁꯦ ꯑꯗꯣꯝ ꯑꯣꯏꯅ ꯎꯗꯦ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯁꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯏꯅ ꯌꯣꯝꯁꯜꯂꯒ ꯂꯩ ꯀꯨꯞꯄꯒ ꯂꯩ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯩꯀꯥꯞ ꯖꯩꯀꯥꯞ ꯍꯥꯏꯕꯗꯤ ꯑꯃꯝꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯁꯩꯇꯥꯟꯒꯤ ꯕ꯭ꯂꯦꯛ ꯑꯃꯝꯕꯒꯤ ꯄꯥꯡꯒꯜ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯃꯉꯥꯜꯅꯤ ꯂꯥꯏꯠ ꯑꯣꯐ ꯗ ꯋꯥꯔꯜ ꯑꯗꯨꯕꯨ ꯑꯃꯝꯕꯗꯨꯒꯤ ꯄꯥꯡꯒꯜꯗꯨꯅ ꯑꯃꯝꯕꯅ ꯏꯁꯣꯔꯗ ꯑꯗꯣꯝꯗꯅꯦ ꯍꯥꯏꯅ ꯊꯕꯛ ꯇꯧꯁꯜꯂꯛꯄ ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯅꯨꯡꯗ ꯊꯋꯥꯏ ꯑꯁꯦꯡꯕ ꯂꯩꯕꯒꯤ ꯃꯔꯝꯅ ꯑꯗꯣꯝ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯗꯣꯝꯅ ꯊꯕꯛ ꯇꯧꯁꯜꯂꯛꯏꯕ ꯃꯤꯗꯣ ꯃꯥ ꯇꯨꯝꯅ ꯃꯥꯡꯒꯅꯤ ꯃꯥ ꯈꯛꯇ ꯅꯠꯇꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯐꯥꯎꯕꯗ ꯑꯋꯥ ꯑꯅꯥ ꯇꯥꯒꯅꯤ ꯃꯁꯤ ꯑꯗꯣꯝꯗ ꯐꯣꯡꯗꯣꯛꯆꯒꯦ ꯑꯗꯨꯒ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯗꯕ ꯀꯅꯥꯒꯨꯝꯕꯁꯤꯡ ꯍꯩꯀꯥꯞ ꯖꯩꯀꯥꯞꯀꯤ ꯄꯥꯡꯒꯜꯗꯒꯤ ꯑꯗꯣꯝꯅ ꯀꯟꯕꯤꯅꯤꯡꯕ ꯇꯥꯔꯒꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯌꯦꯡꯕꯤꯌꯨ ꯆꯣꯛꯊꯔꯕ ꯋꯥꯔꯕ ꯄꯣꯠꯂꯨꯝ ꯄꯨꯔꯕ ꯊꯕꯛꯀꯅ ꯁꯨꯕ ꯁꯥ ꯑꯩꯉꯣꯟꯗ ꯂꯥꯛꯎ ꯑꯩꯅ ꯅꯈꯣꯏꯕꯨ ꯄꯣꯊꯥꯍꯟꯕꯤꯒꯦ ꯍꯥꯏꯕꯒꯤ ꯑꯔꯊꯁꯦ ꯑꯗꯣꯝꯗ ꯍꯩꯀꯥꯞ ꯖꯩꯀꯥꯞꯀꯤꯁꯨ ꯌꯥꯎꯅ ꯑꯗꯣꯝꯗ ꯄꯥꯡꯒꯜ ꯑꯃꯠꯇꯅ ꯆꯪꯕ ꯉꯝꯃꯔꯣꯏ ꯍꯥꯏꯕꯅꯤ ꯄꯣꯊꯥꯍꯟꯕꯤꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯕꯅꯤ ꯑꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯇꯤ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯔꯨꯜ ꯔꯦꯒꯨꯂꯦꯁꯟ ꯈꯥꯏꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯆꯨꯝꯍꯟꯕꯤꯕ ꯂꯥꯛꯄꯅꯤ ꯃꯇꯤꯛ ꯆꯥꯗꯕ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯂꯥꯛꯄꯅꯤ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯏꯆꯦꯅ ꯍꯥꯏꯗꯣꯛꯄꯤꯔꯛꯄꯒꯤ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯑꯣꯗꯤꯑꯣ ꯔꯦꯀꯣꯔꯗꯇꯣ ꯃꯌꯥꯝ ꯇꯥꯕꯤꯌꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯛ ꯈꯔꯗꯪ ꯐꯣꯡꯗꯣꯛꯆꯔꯛꯀꯦ ꯑꯩꯒꯤꯅꯦ ꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯌꯨꯝꯗꯅꯦ ꯃꯥꯒꯤ ꯃꯌꯨꯝꯗꯣ ꯋꯥꯜ ꯂꯣꯏ ꯈꯥꯖꯤꯜꯂꯦꯕ ꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥꯃꯍꯤꯒꯤ ꯃꯄꯥꯁꯤꯗ ꯊꯝꯃꯝꯕ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡꯁꯦ ꯁꯅꯥꯃꯍꯤ ꯃꯄꯥꯁꯤꯗ ꯊꯝꯃꯝꯕ ꯑꯗꯣ ꯑꯩꯅꯕꯨꯗꯤ ꯑꯩꯁꯨ ꯍꯥꯟꯅ ꯑꯩꯒꯤꯗꯁꯨ ꯀꯩꯀꯩ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯅ ꯑꯩꯁꯨ ꯃꯊꯣꯡ ꯃꯔꯣꯡ ꯈꯪꯗꯅ ꯌꯨꯝꯒꯗꯣ ꯂꯣꯏ ꯀꯥꯏꯅ ꯃꯊꯣꯡ ꯃꯔꯣꯡ ꯈꯪꯗꯅ ꯇꯧꯈꯤꯑꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯩꯅ ꯃꯥꯏꯕ ꯃꯥꯏꯕꯤꯗꯗꯤ ꯑꯩꯅ ꯑꯩꯈꯣꯏ ꯏꯄꯥ ꯅꯨꯄꯥꯅ ꯃꯥꯏꯕ ꯃꯥꯏꯕꯤꯗꯨꯗ ꯈꯔ ꯌꯦꯡꯉꯣ ꯈꯪꯕ ꯂꯩꯕ꯭ꯔꯥꯅ ꯍꯪꯕ ꯑꯗꯣ ꯑꯩꯅꯗꯤ ꯌꯦꯡꯅꯤꯡꯗꯕ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯊꯣꯛꯈꯤꯕ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯃꯌꯥꯝ ꯊꯣꯛꯈꯤꯕ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯏꯆꯦꯅꯗꯤ ꯑꯗꯨ ꯌꯦꯡꯅꯤꯡꯗꯕꯗ ꯑꯩꯅ ꯏꯁꯣꯔꯗ ꯀꯩꯅꯣꯗ ꯍꯥꯞꯄꯒ ꯏꯁꯣꯔꯗ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯁꯤꯔꯥꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯣꯏ ꯈꯣꯡꯈꯥ ꯊꯝꯈ꯭ꯔꯕꯅꯤ ꯑꯗꯣ ꯐꯣꯇꯣꯗꯨ ꯎꯕꯒ ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯩꯅ ꯇꯧꯔꯤꯕ ꯃꯤꯁꯨ ꯅꯪꯅ ꯏꯁꯣꯔꯗ ꯐꯖꯅ ꯍꯥꯏꯖꯕꯤꯌꯣ ꯑꯩꯒꯤ ꯏꯄꯥꯒꯤꯁꯨ ꯐꯖꯅ ꯍꯥꯏꯖꯕꯤꯌꯣ ꯑꯩꯗꯤ ꯏꯁꯣꯔꯒꯤ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯐꯠꯇꯕ ꯂꯩꯔꯝꯕꯒꯤ ꯀꯩꯅꯣꯗꯨꯗꯤ ꯑꯩꯅ ꯀꯥ ꯍꯦꯟꯅ ꯈꯪꯗ꯭ꯔꯤꯕꯅꯤ나 ꯅꯪꯅ ꯊꯥꯒꯠꯄꯤꯔꯛꯑꯣ ꯑꯩꯅ ꯍꯥꯏꯖꯔꯤ ꯏꯆꯦ ꯑꯩ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯣ ꯏꯆꯦꯒꯤ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩ ꯇꯠꯇꯅ ꯍꯥꯏꯕꯤꯌꯨꯀꯣ
ꯍꯣꯏ ꯍꯥꯏꯒꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯇꯣꯉꯥꯟꯍꯟꯕ ꯈꯥꯏꯗꯣꯛꯍꯟꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯅꯨꯡꯁꯤꯕ ꯏꯆꯦ ꯏꯁꯣꯔ ꯈꯨꯔꯝꯃꯒꯕꯨ ꯊꯕꯛ ꯃꯤꯉꯣꯟꯗ ꯃꯥꯡꯍꯟꯅꯕ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯍꯣꯏ ꯃꯥꯅꯦ ꯃꯤ ꯑꯗꯨꯝ ꯍꯥꯠꯇꯣꯛꯅꯕ ꯇꯧꯔꯛꯏꯅꯤ. ꯑꯗꯨꯅ ꯃꯤ ꯐꯠꯇꯅꯗꯣ ꯑꯗꯨ ꯑꯩꯉꯣꯟꯗꯁꯨ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯒ ꯅꯆꯦ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯊꯣꯛꯈ꯭ꯔꯒ ꯇꯧꯔꯛꯏꯕꯅꯦꯕ. ꯑꯩꯒꯤ ꯍꯦꯛꯇ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯒ ꯍꯦꯛꯇ ꯅꯪ ꯉꯥꯎꯔꯒ ꯆꯠꯄꯒꯤ ꯐꯤꯕꯝꯗꯅꯦ ꯍꯧꯖꯤꯛ ꯏꯁꯥ ꯐꯠꯇꯕꯨꯗꯤ ꯏꯁꯥꯕꯨꯗꯤ ꯑꯩꯈꯣꯏ ꯆꯥꯕꯨꯗꯤ ꯀꯥ ꯍꯦꯟꯅ ꯌꯥꯗꯦ. ꯏꯁꯥꯕꯨꯗꯤ ꯅꯣꯔꯃꯦꯜꯕꯨꯗꯤ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯅꯣꯔꯃꯦꯜꯕꯨꯗꯤ ꯂꯩꯔꯦ. ꯑꯃꯗꯣ ꯆꯠꯈ꯭ꯔꯕꯅꯤꯅ ꯏꯄꯥꯅ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯕꯅꯤ나 ꯍꯥꯟꯅꯗꯤ ꯑꯩꯁꯦ ꯍꯦꯛꯇ ꯐꯨꯟ ꯂꯥꯛꯅꯔꯒ ꯍꯦꯛꯇ ꯀꯞꯄꯅꯤꯀꯣ ꯍꯦꯛꯇ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗ ꯍꯦꯛꯇ ꯐꯨꯟ ꯂꯥꯛꯅꯕꯅꯦꯕ. ꯍꯣꯏ. ꯄꯥꯔꯇꯤꯖꯟ ꯂꯧꯔꯝꯗꯥꯏꯗ ꯂꯥꯛꯅꯕ ꯃꯌꯥꯝꯁꯤꯗꯤ ꯂꯥꯛꯅꯕꯁꯤꯗꯤ ꯀꯩꯅꯣꯅꯦ ꯌꯥꯛꯁꯦ. ꯐꯠꯇꯕꯗꯨꯅ ꯂꯥꯛꯅ ꯑꯗꯣ ꯅꯁꯤꯕꯨ ꯑꯗꯣ ꯕꯥꯏꯕꯜꯗꯣ ꯊꯝꯃꯗꯣ ꯑꯩ ꯅꯁꯤꯐꯥꯎꯅꯦ ꯃꯉꯥꯡꯅꯈꯤꯗꯔꯦꯕ ꯌꯥꯛꯁꯦ ꯈꯪꯕ꯭ꯔꯥ. ꯑꯗꯣ ꯋꯥꯔꯤꯁꯦ ꯑꯩꯁꯦ ꯑꯗꯨꯝ ꯁꯥꯟꯅꯅꯤꯡꯕ ꯌꯥꯛꯁꯦ ꯃꯇꯝꯁꯤ ꯁꯨꯛꯂꯩ ꯂꯩꯇꯕ. ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯑꯩꯅ ꯈꯜꯂꯦ ꯑꯩ ꯀꯔꯤꯝ ꯄꯥꯞꯇꯦ. ꯑꯩ ꯏꯁꯣꯔꯒꯤꯅꯦ ꯀꯩꯅꯣꯁꯤ ꯃꯐꯝꯁꯤꯗ ꯆꯦꯠꯅ ꯈꯣꯡꯐꯝ ꯑꯁꯤꯗ ꯆꯦꯠꯅ ꯂꯦꯞꯄ ꯉꯝꯍꯟꯕꯒꯤ ꯑꯣꯏꯁꯨ ꯏꯁꯣꯔꯗ ꯄ꯭ꯔꯊꯅꯥ ꯇꯧꯕꯗ ꯌꯥꯎꯕꯤꯔꯣ. ꯑꯩꯒꯤ ꯋꯥꯈꯜꯗ ꯅꯤꯡꯍꯟꯅꯗꯅꯕ. ꯃꯇꯝ ꯆꯨꯞꯄꯗ ꯍꯥꯏꯖꯒꯅꯤ. ꯑꯗꯨꯒ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯊꯥꯗꯣꯛꯄꯤꯗꯕ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕ ꯏꯁꯣꯔꯅꯤ. ꯂꯣꯏꯅꯕꯒꯤ ꯃꯔꯝꯅ ꯃꯥꯅ ꯊꯥꯗꯣꯛꯄꯤꯗꯦ. ꯑꯗꯨꯒ ꯏꯆꯦꯒꯤ ꯏꯄꯥꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯍꯥꯏꯕꯤꯔꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯁꯤꯟꯅꯖꯈ꯭ꯔꯒꯦ. ꯑꯍꯤꯡꯕ ꯍꯤꯡꯒꯠꯄ, ꯁꯤꯗꯨꯅ ꯐꯨꯝꯗꯨꯅ ꯍꯤꯡꯒꯠꯄ, ꯑꯗꯨꯒ ꯃꯥꯒꯤ ꯃꯐꯝꯗ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯀꯥꯜꯚꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯈꯣꯡꯈꯥꯗ ꯊꯝꯈ꯭ꯔꯕꯅꯤ. ꯑꯗꯨꯅ ꯀꯔꯤꯁꯨ ꯀꯤꯔꯨꯔꯒꯅꯨ. ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯆꯪꯉꯣꯏ. ꯀꯔꯤꯁꯨ ꯃꯊꯧ ꯇꯥꯗꯦ. ꯑꯍꯤꯡꯕ ꯏꯁꯣꯔꯒꯤ ꯁꯔꯒꯅ ꯐꯝꯕꯥꯜ ꯑꯣꯏꯔꯒ ꯇꯥꯏꯕꯪꯄꯥꯟꯅ ꯈꯣꯡꯅꯦꯠ ꯑꯣꯏꯕꯤꯕ ꯂꯩꯁꯦꯝꯕꯤꯔꯛꯄ ꯃꯄꯨ ꯖꯦꯍꯣꯚꯥ ꯏꯄꯥꯗ ꯁꯤꯟꯅꯈ꯭ꯔꯅꯤꯀꯣ. ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ. ꯑꯗꯨꯒ ꯊꯥꯖꯕ ꯏꯃꯨꯡꯗ ꯀꯅꯥꯒꯨꯝꯕꯅ ꯊꯕꯛ ꯅꯨꯡꯕꯛ ꯇꯧꯁꯜꯂꯛꯄꯁꯦ ꯇꯧꯁꯜꯂꯛꯏꯕ ꯃꯤꯗꯣ ꯑꯣꯏꯅ ꯄꯥꯜꯂꯤ ꯏꯆꯦ. ꯃꯔꯝꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯒꯤ ꯅꯨꯡꯗ ꯊꯋꯥꯏ ꯑꯁꯦꯡꯕ ꯂꯩ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯗ꯭ꯔꯥ. ꯑꯗꯨꯅ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯁꯣꯔꯗ ꯊꯕꯛ ꯇꯧꯁꯜꯂꯗꯤ ꯑꯗꯨꯗꯤ ꯃꯥ ꯇꯨꯝꯅ ꯃꯥꯡꯒꯅꯤ. ꯃꯥ ꯈꯛꯇ ꯅꯠꯇꯦ, ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯃꯥꯡꯒꯅꯤ ꯏꯆꯦꯀꯣ. ꯑꯗꯨꯅ ꯀꯩꯁꯨꯝ ꯊꯋꯥꯏ ꯋꯥꯕꯤꯔꯨꯔꯅꯨ. ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯗ ꯁꯤꯟꯅꯈ꯭ꯔꯒꯦ ꯀꯣ. ꯑꯗꯨꯒ ꯊꯕꯛ ꯇꯧꯁꯜꯂꯛꯏꯕ ꯃꯣꯏꯕꯨꯁꯨ ꯏꯁꯣꯔꯅ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ ꯀꯣ ꯏꯆꯦ. ꯏꯁꯣꯔꯅꯗꯤ ꯀꯅꯥꯕꯨꯁꯨ ꯍꯥꯠꯇꯣꯛꯇꯦꯕ. ꯐꯔꯦ ꯏꯆꯦ. ꯑꯗꯣ ꯅꯪꯅ ꯈꯔ ꯏꯁꯣꯔꯗ ꯐꯖꯅ ꯍꯥꯏꯕꯤꯔꯒꯅꯤꯅꯦ ꯑꯩ ꯏꯄꯥ ꯅꯨꯄꯥꯒꯤꯗꯣ ꯇꯧꯕꯤꯔꯒ ꯏꯁꯣꯔꯗ ꯁꯤꯟꯅꯕꯤꯈ꯭ꯔꯕꯀꯣ. ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯩ ꯍꯣꯂꯤ ꯕꯥꯏꯕꯜꯗꯒꯤ ꯏꯁꯣꯔꯒꯤ ꯃꯤꯀꯥꯒꯤ ꯃꯌꯥꯝ ꯄꯟꯗꯨꯞ 5ꯒꯤ ꯄꯗ 12 ꯑꯁꯨꯝꯅ ꯍꯥꯏ. ꯑꯗꯣꯝ ꯃꯨꯟꯅ ꯇꯥꯕꯤꯌꯨꯀꯣ. ꯍꯩꯀꯥꯞ ꯖꯦꯀꯥꯞ ꯀꯤꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣꯝ ꯃꯨꯟꯅ ꯇꯥꯕꯤꯌꯨ. ꯑꯩ ꯑꯔꯣꯏꯕꯗ ꯑꯗꯣꯝ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯑꯩ ꯏꯁꯣꯔꯗ ꯍꯥꯏꯖꯔꯛꯀꯅꯤ. ꯑꯗꯣꯝ ꯊꯥꯖꯕꯤꯌꯨ. ꯌꯦꯡꯕꯤꯔꯤꯕ ꯑꯩꯅ ꯑꯗꯣꯝꯒꯤ ꯃꯃꯤꯡ ꯈꯪꯖꯗꯦ, ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯄꯥꯅꯗꯤ ꯑꯗꯣꯝꯒꯤ ꯃꯃꯤꯡ ꯈꯪꯉꯤ. ꯑꯗꯣꯝ ꯍꯩꯀꯥꯞ ꯖꯦꯀꯥꯞ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯀꯤꯕ ꯂꯥꯡꯇꯛꯅꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯗꯒꯤ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯊꯣꯛꯈꯤꯒꯅꯤ. ꯑꯗꯣꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯥꯂꯦꯂꯨꯌꯥ ꯍꯥꯏꯅ ꯑꯗꯣꯝꯒꯤ ꯊꯃꯣꯏꯅ ꯊꯥꯖꯕꯤꯌꯨꯕꯀꯣ. ꯑꯩ ꯑꯗꯣꯝꯒꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔ ꯇꯧꯖꯔꯛꯀꯦ. ꯑꯗꯨꯒ ꯑꯩꯅ ꯃꯍꯥꯛꯀꯤ ꯈꯨꯠꯇꯒꯤ ꯍꯩꯀꯥꯞ ꯌꯩꯀꯥꯞꯁꯤꯡ ꯀꯛꯊꯠꯀꯅꯤ. ꯃꯤꯀꯥ ꯄꯟꯗꯨꯞ 5ꯒꯤ ꯄꯗ 12 ꯑꯣꯜ ꯇꯦꯁꯇꯥꯃꯦꯟ. ꯑꯗꯨꯒ ꯑꯩꯅ ꯅꯍꯥꯛꯀꯤ ꯈꯨꯠꯇꯒꯤ ꯍꯩꯀꯥꯞ ꯖꯩꯀꯥꯞꯄꯁꯤꯡ ꯀꯛꯊꯠꯀꯅꯤ. ꯅꯍꯥꯛꯀꯤ ꯂꯩꯕꯥꯎ ꯇꯥꯛꯊꯣꯛꯄꯁꯤꯡ ꯑꯃꯠꯇ ꯂꯩꯍꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤ. ꯃꯔꯝꯗꯤ ꯍꯩꯀꯥꯞ ꯖꯩꯀꯥꯞ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯏꯁꯣꯔꯅ ꯂꯩꯁꯦꯝꯕꯤꯔꯛꯄ ꯃꯄꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯌꯥꯗꯕꯗꯨꯅꯦꯕ. ꯍꯩꯀꯥꯞ ꯖꯩꯀꯥꯞ ꯑꯃꯝꯕꯒꯤ ꯄꯥꯡꯒꯜ, ꯁꯩꯇꯥꯟꯒꯤ ꯚꯨꯠ ꯄ꯭ꯔꯦꯠꯇꯒꯤ ꯂꯥꯛꯄ ꯄꯥꯡꯒꯜ, ꯏꯁꯣꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕꯅꯤ. ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕꯅ ꯊꯕꯛ ꯇꯧꯁꯜꯂꯦ ꯅꯠꯇ꯭ꯔꯒ ꯇꯧꯁꯜꯂꯛꯀꯦ ꯀꯥꯏꯅ ꯈꯜꯂꯝꯕ ꯇꯥꯔꯒꯁꯨ ꯑꯗꯣꯝꯗ ꯆꯪꯗꯕ ꯑꯣꯏꯁꯅꯨ. ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯃꯇꯥꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯃꯥꯡꯍꯟꯅꯕ, ꯍꯥꯠꯇꯣꯛꯅꯕ ꯃꯤꯑꯣꯏꯕꯅ ꯏꯁꯣꯔ ꯍꯥꯏꯅ, ꯂꯥꯏ ꯍꯥꯏꯅ ꯈꯨꯔꯝꯅꯔꯤꯕꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇꯅꯤ. ꯑꯗꯨꯕꯨ ꯀꯟꯕꯤꯔꯒ ꯑꯩꯅꯁꯨ ꯑꯗꯨꯝ ꯈꯨꯔꯝꯕ, ꯃꯥꯡꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯑꯗꯨꯝ ꯈꯨꯔꯝꯕ, ꯃꯥꯡꯍꯟꯅꯕꯁꯨ ꯇꯧꯕ. ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯈꯨꯔꯝꯕ ꯃꯇꯝꯗꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯥꯡꯍꯜꯂꯨ ꯍꯥꯏꯅ ꯈꯨꯔꯝꯃꯗꯤ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯐꯪꯒꯅꯤ, ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯐꯪꯒꯅꯤ. ꯃꯔꯝꯗꯤ ꯖꯤꯁꯨꯅ ꯂꯥꯛꯄꯤꯕꯗꯤ ꯃꯥꯡꯍꯟꯅꯕ ꯂꯥꯛꯄ ꯅꯠꯇꯦ, ꯀꯟꯕꯤꯕ ꯂꯥꯛꯄꯅꯤ. ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯃꯉꯣꯟꯗ ꯍꯩꯀꯥꯞ ꯖꯩꯀꯥꯞ ꯍꯥꯏꯕ ꯂꯩꯇꯦ, ꯑꯃꯝꯕꯒꯤ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ ꯃꯌꯥꯝ. ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯈꯨꯔꯝꯕ ꯃꯇꯝꯗ ꯀꯃꯥꯏ ꯈꯨꯔꯝꯒꯅꯤ? ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏ ꯆꯔꯆꯇ ꯅꯤꯡꯅ ꯁꯪꯗ ꯀꯔꯤꯒꯨꯝꯕ ꯀꯠꯅ ꯄꯣꯠ ꯄꯨꯔꯒ ꯆꯠꯄ ꯃꯇꯝꯗ ꯑꯩꯒ ꯃꯃꯥꯡꯗ ꯁꯥꯎꯅꯈꯤꯕ, ꯑꯩꯒ ꯅꯨꯡꯉꯥꯏꯅꯈꯤꯗꯕꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯋꯥꯈꯜ ꯅꯤꯡꯁꯤꯡꯉꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯗꯣ ꯃꯐꯝꯗꯨꯒ ꯊꯅꯝꯃꯒ ꯑꯩꯒ ꯅꯨꯡꯉꯥꯏꯅꯗꯕ ꯃꯤꯗꯨꯒ ꯆꯠꯂꯒ ꯍꯥꯟꯅ ꯆꯥꯝꯊꯣꯛꯅꯧ ꯍꯥꯏ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯠꯅ ꯄꯣꯠ ꯑꯗꯨ ꯄꯨꯔꯒ ꯆꯠꯂꯨ, ꯏꯁꯣꯔꯅ ꯂꯧꯁꯤꯟꯕꯤꯒꯅꯤ. ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯀꯌꯥꯗ ꯀꯩꯅꯣꯅꯣ. ꯑꯩꯅ ꯁꯥꯎꯅꯈꯤꯕ ꯃꯤꯗꯣ ꯑꯩꯅ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯗꯅ, ꯑꯩꯅ ꯃꯉꯣꯟꯗ ꯆꯥꯝꯊꯣꯛꯅꯗꯅ ꯑꯩꯅ ꯀꯠꯅ ꯄꯣꯠꯇꯣ ꯄꯨꯔꯒ ꯏꯁꯣꯔꯅ ꯂꯧꯁꯟꯗꯦ ꯍꯥꯏꯕꯅꯤ. ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ, ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯁꯥꯎꯅꯕ, ꯈꯠꯅꯕ, ꯐꯨꯅꯕ, ꯍꯥꯠꯇꯣꯛꯅꯕꯁꯤꯗꯤ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯅꯠꯇꯦ. ꯀꯅꯥꯒꯤꯅꯣ? ꯑꯃꯝꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨꯗꯒꯤꯅꯤ. ꯃꯌꯥꯝ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ.
asini मैम ईश्वरना अखोइबु फत्तब पुनमक्तगी कनबिबा पामे यीशु ख्रिस्ट यहोवा इपा ईश्वरना अदोमदा फत्तब थबक तौसलकदवा तौसलकबा सिंग अमत्त थमरोय हाबिरिबा अमत्त थमलरोय करिगिनो अदोम से अमंबदगी नत्ते मंगालदगी ओइखिबने हालेलुया ईश्वरना चिंदगी ओइख्रसनु हाइबदो मंगालने मैम अमम अंगान खाइनसनु इसिंग कंफाल खाइनसनु जाम अलंग मंगाल थोक्सनु नुमित खरा हंथब मंगाल थोक्सनु था हालेलुया ईश्वर की चिंदगी ओइखिब वहाई से मंगाल ngतने मैम होली बाइबल दगी ईश्वर की वहाई खतंगसु पाथोक्सरके मैम अइना फोक्दोक्सगदोरिबसि अनोबो वालेपनबदगी मैम असिगी मतंग बाइबल की वर्स मैम याविको अदुबो मैम पुनमक हाइदोक तारगदि याम कुइ संगनी याम तेंतकना फोंदोक्सगे गलतिया की पंदु मंगा की पद तरागा मापन हौरगा पद कुन तरुकता सुमन ताकपी मैम ए पाथोक्सरके अदुम पुनिंग चंग ताबियुको अदोमदा फत्तबगी अमंबगी पांगल पुनमक थोखिगनी पाथोक्सरिबा लारिगसि यीशु ख्रिस्ट मसामक ओरिबा वर्ड ऑफ गॉड नि फत्तबगी पांगल अदोमना ताब खक्तना फत्तबगी पांगल थोखिगनी लेरंब तारगदि लाकदगी अदोमदा लुमदुना लेरंब तारगसु थोखिगनी यामना पांगल कनबा ईश्वरगी वाहिनिको अदुबु हक्सांगी थबकसिंग अदुदि मयेक सेंगी हक्सांगी थबक थवाईगी थबक हक्सांगी थबक अदुदि ईश्वरना यादे मैम येंबिउ हक्सांगी थबक करिनो मदुदि मितुमिवा लानबा नुपा नुपी लानबा सेंगदबा लुदबा लमचद लाई मूर्ति लाटपा हैकाप येकापा यम हैकाप येकापसे हक्सांगी थबकनी हक्सांगी थबक पाप की थबकनी फत्तबगी थबकनी येंगथिनबा खतना चैनबा कलकपा मई हौना सावबा तोखाई तानबा यानदबा नाकपाक तानबा खमनबा मिहाटपा युंगाउबा मखे लांगबा मसुंग मसिगा मानबा मखै अइना नेखोइदा हाना हाइखिबगुमना अइना हौजिक नेखोइदा मांगजौना हाइरि असिगुम्बा मदुदि असिगुम्बा थबकसिंग तौबा मी मखैना ईश्वरगी निथौलेबाक अदु फंगलोय अदुबु थवाईगी महै मुलाय मैम हक्चांगिना थबक थवाईगिना महै प्रेज द लॉर्ड मैम हक्चांगी महै लेते हक्चांगिना थबकनेबा अदुबु थवाईगी महै थवाई हाबिदि कैनो थवाई सेंबा मपासु मचासु थवाई सेंबसु अहुमक ओइबा कनानो जीसु ख्रिस्ता जीसस क्राइस्ट थवाईगी महै करिनो मैम यीशु ख्रिस्ता कनागुम्बा अमना यीशु ख्रिस्ता थाजरकपा मतमदा थवाई सेंबना लोइनरगा माना करी तहली हाइबदुनि मैमदा नुंगसिबा हराउबा वारसु नुंगाइरसु हराउन दुम लेनी अइगिदमक्तदि इपा ले यीशु ख्रिस्ता ले अइ वादे इपा अइना थवाई हक्चंग खाइनबसे इपा नंग लाओ इचानुपी हाइबा मतमदा इपा नंगी लेफमदा हेवनदा इपा नंगी लेकोल हंगदौबनिको इपा नंग याबिद्रगदि अइ कनानसु करिसु तहनबा ngमोइको इपा नंगदि पुनमक्तगे हेना चाविको इपा हराउन दुम लेबा अदुगा इंगथबा मयाम इंगथबा अइना नखोइदे इंगथबा पी इंगथबा तनमी तैबंग पाना पीबगुमना नते लुपा करोड़ अमगी इंगथबा नते पैसा हाइदि लोय जोनसु लोय कलंबसु मांखिगनी अदुबु इंगथबा तैबंग पाना पीबगुमना पीब नते इंगथबसे यीशु ख्रिस्तना अदोम इंगथबा पामबा यीशु ख्रिस्तबु थाजबियो पैसा मत चंगोय पैसा मत तिंगोय कन्ना नारिङै मतमदुगा कन्ना वारिङै मतमदुगा कनबिउनि हाइन चलगा पैसा सुमजाम हाइरानी अवाबदा अवाबा हपचनबा यीशु ख्रिस्त नते पोलुम थांगदखरबनि माना सिदुने हिंगतखरे अदोमगिदमक्ता अमुक लाकदवरे मैम मी पुनमक सर्गदा चंगबा यादे अदुबु सर्गदा चंगदबा मीदो अतैगी वाहै सुतारोय अतैगी वाहै तारोय यामना अपाकबा लंबीदा हो हाइन लावरगा चलरोय अकुबदा मीना ngangbirasु तारसु फत्तबा ngangasu पंथुंग तमना चटकनी माक चटपा लेपोय अदुगा खांग हैबा चानबी हैबा अफबा थाजबा याबा पुकनिंग तप्पा मसा खुदुम चंजबा हाइरिबा सिंग असिगी मायोक्ता वायन याथंग अमत लेते थवाईगी महै से असिगी महै सिदगी हेनबा वायन याथंग लेतेबा मरमदी वायन याथंग ना अखोइबु पाप ताहली यीशु ख्रिस्त ना अखोइबु करी ओहले मैम पाप तगी धर्म चेनबो ओहनबिरे सिदुना फुमदुना हिंगतुना थाजबा मतमदा अदुगा ख्रिस्तगी ओइख्रबसिंगना हक्चांग अदु मदुगी फत्तबा वखल अमसुंग अपामबसिंग अदुगा लोइनना क्रॉस दा हाटख्रे हालेलुया क्रॉस दा मयाम अखोइना ngasi यीशु ख्रिस्तना हाइबिरी अइबु थाजबसिंगना मांगदुना लोंबा नाइदबा हिंगबा पुंसि फंगनी नखोइ मांगरोय नखोइ सिररोय हिंगबु अखोइगी हक्चांग से तैबंग पानबगी हक्चांग नामनी सर्गगी हक्चांग नामनी अखोइबु रूपांतरित तोहनबिगनी अखोइ ओंथोकबिगनी सर्गगी हक्चांगी ओइना करिदगिनो
अखोई धर्म चेंबा ओहेले है से करीदगिनो अखोइना फाबदगिरा नत्ते मी पुनमक पाप चेले ईश्वर की मतिक मंगालदगी सोथे अदुबु करीगिनो ख्रिस्ट जीसुदा लेबा हंदोक पिबदगी मपालना हंदोक पिबा दुगी मपालना ईश्वर इपा ईश्वर यहोवा की थौजालना लेमना चुमहनबी है फ्री ऑफ कॉस्ट फ्री सैल्वेशन यीशु ख्रिस्ट बु थाजरक मतम आमेन अखोई की फत्तबा पुनमक हाइकाप जिकाप की वरसु जादू मंत्र की वरसु पुनमक यीशु ख्रिस्ट ना क्रॉस द लोइरे हालेलुया अदुगा थवाई की मपान अखोइना हिंगलबदी अखोइना थवाई की मपान चटसे थवाई की मपान चटसे मैम हक्चांगे अपाम ओइदुना फत्तबा तौदुना अखोई मी की थमोइ नहानबा अदुमाइना तौदुना लेरगुन से हैबनी मैम यंगबिउ अदोमना क्रिश्चियन हैबसे अदोम थबकना खंगकनी क्रिश्चियन हैरगा मी हातोबा से सुमाइना तौदो कोन खिंगनी मखोंदी थोकनी मनुंगदि थोतरंग होबदो कानादे ओइरोम दे लेबसा एंगोंदगी चटख्रो आइना जीसु ख्रिस्टना हाइरकबा मतमदो चटख्रो आइना चत्तोय मफम से लोइरबा मफम अदुनी हेल लई अदोम हेल दगी सर्गद कानबो होनबिउ एना फोंदोक चरिबसे इपाना फोंदोक हनबिरिबनी अदुगा अखोई अमगा साउनदुना अमगा खमनदुना अखोई नापन तौगनुसे मैम ईश्वर की नुसीबसे ताबिरिबा पुनमपु ईश्वरना लोइना बिबोइसनु अदुगा हारिबा हाइकाप जिकाप हाइबा थबक तौसलकपा मागी मथक्तसु ईश्वरना चुम्बा मंगाल फोंदोक बिबोइसनु मैम यीशु ख्रिस्ट थाजबा मोइना कनागुम्बदा श्राप तौबा सापंदा तौबा मांगसनु आइन हाइबा असे यादरे अखोई ख्रिस्ट की ओइख्रबनिना मरमदि ईश्वरना मांगसनु हायदि स्वाइला लोइ मांगनी अदुबु ईश्वरनदि अखोइना फत्तबा तौरिङे माना नुसीबे हेनबिबनी मचानुपाना फत्रगा फत्तबा मचागी दमक्ता ममा मपाना वाबदो अदुगुमना अचुंबा असेंबा इपानाने अखोइना फत्रगा सु अखोइबु नुंसी मरमदुना माना थबक तोसलकपा अखोइ हनबा खोटपा अदु तौबा अदुदि ईश्वरदा लेत्रे अदुना मागी दमक्ता अखोइ हाइजमिनसी माबुसु ईश्वरना सोक्पिबो ओइसनु अदुगा तौसलैबा इमुंगदो अदुगसु कैसुम फंगदबो ओइसनु अइना हंगजबा मतमदा इचेदुदि यीशु ख्रिस्ट थाजबिनी मागी मौपादुदि थाजद्री हाइना हाय अदुना इचेदा इचे यीशु ख्रिस्ट की वाइ फोंदोकपिउ करिसुम तौगदब लेते ईश्वरना ngakhraगनी थागचरी मैम अरोइबदा मुतंग हाइजरके कना करिगुम्बा अदोम अनाबबु ओइरो थबक तौसलकपगिबु ओइरो फत्तबगिबु ओइरो हाइकाप जेकापगिबु ओइरो अदोमदा वादुना नादुना करिगुम्बा अनाएक अदुना मरम ओइरगा करिगुम्बा असर ओइदुना अदोमगी इमुंग कांखोंग चाइबा तारगदिने अदोम ताबिउ ओपावस ए हुजि हाइजरके बा ईश्वरदा से मथक मखा का सोकनी एनु हुजि हाइजरके अदोमगी हक्चांगदा टच तौगनेबा थाजबिउ यीशु ख्रिस्ट आइना कौबिउ यीशु ख्रिस्ट आइबु कनबिउ हाइबिउ थागचरी पा ईश्वर यहोवा इपा ईश्वर सरगा मालेम तेबंग पान मरो लोहुम लेसेम इपा अब्राहम की आइजाक की याकूब की इस्राएल की ईश्वर निंगथौ सिंगी निंगथौ मपु सिंगी मपु किंग ऑफ किंग्स लॉर्ड ऑफ लॉर्ड्स इपा थागचरी मसिगी फजब नुमित पिनबिदुना इपा गया थोइबा वापाव फोंदो हनबा ngamhanbibugi damak थागचरी थाजब सिंगी अकीबा पुनमक मांगबो ओइरसनु ना चानुपा जीसु की मिंगदा मरमदि जीसुना फत्तबा पुनमक हाइकाप जिकाप की ओइरो अमंबगी पांगल पुनमक कलबारी की क्रॉस दा इट इज फिनिश्ड हाइनो लाउखरे इपा ईश्वर फत्तबगी पांगल अमतना चंगदबो ओइरसनु मसिदगी थाजरब सिंगदा थमोइदा पांगल हेन लाकपो ओइरसनु अदुगा इपा नंबु थाजदबा खंगजदबा सिंग अदुबु अमंबगी पांगल ना लेरिबा सिंगबु सिपान हाकना सोपियो इपा ईश्वर हाइबा हाइकाप जेकाप हाइबसे इपाना क्वाइदगी हेन यादबदुनी क्वाइदगी हेन यादबदु इपाना ओइहल्लरोय अमसुंग इपागी बाइबल की वाहाइना हाइमदुदी मेखोगी मखुद्दगी फत्तबदो लौथोकनी मांगनगनी इपा ईश्वर हाइबा हाइकाप जेकाप तौरकपा मेखोगी मथक्ता इपा इपाना मेखोइबुसु कनबिउ मेखोइना खंगजदना तौबनी इपा मेखोइना तौरिबदो शैतान की थबकनी नोरोक्ता पुथनबगी थबकनी हैबदो मेखोइना सु खंगबो ओरसनु इपा ईश्वर यंगबिरिबसिंगी मनुंगदा थाजबो ओइरगसु थाजदबो ओइरगसु इपाबु थाजदुना यंगबिबा तारगदी कनबिउ हाइबिबा तारगदी हाइकाप जेकाप नंबरम ओइरगा वारंबा तारगदी नचानुपा प्रभु जीसुगी मिंगदा हाइकाप जेकाप तौरंबा पुनमक पावर पुनमक पांगल पुनमक मिकुपसिदगी कोकपो ओइसनु इन द name of mighty Jesus Christ प्रभु जीसु की मिंगदा होली स्पिरिट थवा सेंग पवित्र आत्मा तबक शुबिउ पाइशोर तबक शुबिउ थबक तौसलैबा हाइकाप जेकाप तौरिबा कनागुम नादुना वादुना लेरबा अदोमगे फत मथक्तगी फत्तबा थवा सेंगबगी पांगल ना जीसु की मिंगना थोबनी अदोमगी इमुंग कायरंबा ngasiदगी फाबोरसनो अदोमदा वखल चोइरंबा अदोमदा ngauramba पुनमक फागिबो ओइसनो अदोमदा थबक तौसलैबा नाहकी पांगल जीसुगी इना कक्थलबने इंथबा तैबंग मालेमबु इंथबा पिबिगी लाकबा कनबिगी लाकबा जीसुना फत्तबा पुनमक तांथोकपिदुना इंथना हराउना थंबिबो ओइरसनो
Hallelujah. Ipa Ishor nahaki nasanupa nathanungi nasanupa Nazaret ki Jishu gi mingda prathana se kacharibani. Aina khangjei ipa na phattaba punamak tanthokre. Hallelujah. Ipa gi mingda thak taknik tuna chengre. Prabhu Jishu gi mingle. Amen. 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 Praise the Lord. Adom Ishor na yam nungsi. Adom se Ishor gi makut makna sem ki bani. Adom gi manaton da hingbagi nungsa sor kambadagi ahing boy ki bani. Adom da Ishor gi pangal na adom oiri bani. Amam bagi pangal na natte. Thabak tosan bado amam bagi pangal ni Jisu na khongkha da thamkre amam bado. Yesu Krista na hai aina Shaitan na sargadagi tarakpa aina yengduna lairami. Matam amada hell da magi panthungni magi damakta semani hell da matagani magi dut sing punamak hell da legani. Yesu Krista na dumo matam chupadaloy na bibuisan. Amen. Mayam na share to biramo, comment to biramo adungi mamali amlaba ay na fangdog chari basi kanagumba dharma religion amagi matang da haizabanate dharma puno mapu respect to say mayam adubo Bible na takpiba nungsiba ay bukan birakhiba ay siram gado ay bukan birakpa ay ginupi cha sing bukan birakpagi maram na thamoy da ipa na fangdog piba manglanda uhan birakpagi maram na haizabani ay pastor na chade ay chamba pastor mabu phuramba kwaidigi phalamdaba ibu Ishor na sisinabibani. Amasung Holy Bible gi matungina Apostle Paul gi wari se aina pasdaba matamda engonda phau ki ba China do amasung Apostle Paul gi wari tasaba matamda ai gi wari ga khara manarap tawi amasung ipa naibu kauthok pirak pase ipa gi matik mangali damuktani thagachari myam adomda hena blessing laabani adongi phattaba gi pangal pun mangrabani Yesu Christ gi mingna amen haibi adom amen amen amen. Praise the Lord. Yesu Krista na matam chupada loy na bibo orisano. Amen.